Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk lobirasi nungsiram loi khanbra 19 suba tangkak Risi thambal na khangauda na hanglakpa aduda angakpa amaga yenglei thambal su makha amuk tarei nang ni magi maphamda haidrabasu nang kadai da chali kaidoba chali haiba imana khangi ichagi ningba do thungjarasano haina aisu khangbani adubu isona chambidraba male Risi mitki pisu ihorei thambal machagi maida nanthabiraga se ibungo hauji ichagi thamoida phoromgadabado imana su khangi ai wa haige aphaba machana kaidau nungda mama mapagi mayokta leploi adunane thoibisu aphaba ngangni masu mapa mamagi mayokta khak lepke khalamoi mama mapana phai khana sembiba lambida soidana chakhigani ma ai ngasi phawbada image ayaba yaudana ikhong ase thangduna thabak amata tawdriye tawge haina su khalude adubu ai ngasidi image maphamda hairamdabana ai maithiri Risi mamagi mathada changsinduna pendaba phongdokli ma adubu ai imagi mayokta lepke khankibadi nate aina mabu thamoi sengna nuksirubana manasu aibu thamoi sengna nuksiramgani khanduna pumnamak ase mayoknage khallubani ima ai singasidi imana haibe indaba lam henba macha ma haibado oirabro ima Risi panduna leiba mapi adu sintharei thambal machagi mataw aduda masu nungaitri nangonda kanana ichabu haibe indi haibage mi pumnamakna ichabu matik chadi hairaduna hanthana yenglabasu imagi maphamdadi ichadagi hena thawangba ichadagi hena matik chaba kanasu leitene ma ai ngasidagi imana wanaba thabak amata tawraruye imagi wa mathak thangna wa amata nganghalruye ima Risi tasengbadi thoibigi mamana laklaga nganglamba adugi singnaba amaga loinana thoibibu magi oirage haina chatpani adubu thoibina tholaktrabaduda thoibisu makhoigi mayokta lepkri khana warauzari Risina mamabu khanjaba mi pumnamakna khangbaduni mamagi maphamda mi amatana wa mathak thangduna ngangba yaba mi nate thoibigi mama laktuna mamabu nganglambada Risi thamoida kari khalamgani Risi thoibiga amuk khana paw phaunararoi thoibi magi wakhalda khankharoi haina Risi na khankre Risi mama bu yengduna wa makha tarei ma ai heyengmak mamagi manakta chatlaga thabak pumnamak loisinana bo honarasi ai athubada changkrage mafam asida ai kuina leithararige imagi ningba thungnaba matik chaba mi ama oinaba kanna honagani aduga atonbabu hanthana khanba lairababu mi oina thadaba samasa sida aina soidana para amadi tambikini Risi mayamda kuina leiramdana tawba yaba thaba khara tawramduna adumak changkre thoibigasu nongmata paw phaunakidri thoibisu nongmata tawrudre somdana ranina thoibigi school phaba chathandana lift lawduna leiri phone su adumak pahenkidre indugadi Risi hoigi imungi paw toina lauri Risi do amuk changkre tabada thoibibo amuk school chathanba hauri phone di adumak pahenkidre Rani machanupi thoibibu kupna question senari Raski mama leimaga makhoi anigi luhongbagi wafamado nongmagi hena mayek senglakli kansanaba Rani na mathau piri thoibisu tanja fangbada Risiga paw phaunanaba adumak honari nongmadi school do azaoi minabi amadagi phone waiduna Risigi number aduda call tawri adubu Risigi phone ado kaidorabano khangkidri adumak chatkidri handakti Risigi number su phaurabani adubu chatmalaktabaduda lalabra haina mathanta khanjari hanjin tawrabasu chatmalaktrabaduda thoibigi pambai amata leikidri Risi mayumda leibra natragana amuk changkrabra haiba phawba khangkidri
ꯊꯣꯏꯕꯤ ꯔꯤꯁꯤꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯂꯕꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯁꯣꯝꯗꯅ ꯀꯩꯊꯦꯜꯗ ꯃꯤ ꯂꯥꯛꯇꯕ ꯃꯇꯝꯗ ꯊꯝꯕꯥꯜꯒ ꯔꯤꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯝꯕꯥꯜ: ꯔꯤꯇꯥ, ꯅꯈꯣꯏꯒꯤ ꯌꯨꯝꯗꯨꯕꯨ ꯁꯤꯡꯗꯥꯒꯤ ꯀꯥꯏꯋꯥꯏꯗꯅꯣ? ꯍꯦꯛ ꯄꯥꯔꯀꯤꯡꯗꯅꯤ ꯏꯆꯦ, ꯀꯩ ꯂꯩꯔꯒꯦ? ꯅꯪꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃꯠꯇ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯑꯩ, ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯂꯤꯕꯅꯤ꯫ ꯑꯩ ꯅꯈꯣꯏꯗ ꯍꯌꯦꯡ ꯂꯥꯛꯀꯦ, ꯅꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯗꯨꯁꯨ ꯌꯥꯎꯔꯒ ꯄꯨꯟꯅ ꯋꯥꯔꯤ ꯑꯃꯠꯇꯗꯤ ꯁꯥꯁꯤꯗꯅ꯫ ꯍꯣꯏ ꯌꯥꯏ ꯏꯆꯦ, ꯑꯗꯣ ꯀꯔꯤ ꯋꯥꯔꯤꯅꯣ? ꯏꯆꯦꯒꯤꯁꯦ ꯌꯥꯝ ꯂꯨꯕ ꯋꯥꯔꯤ ꯃꯥꯟꯈ꯭ꯔꯦꯗ꯫ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤꯅꯤꯅꯦ, ꯍꯌꯦꯡ ꯁꯥꯔꯒ ꯈꯪꯒꯅꯤ ꯑꯗꯨꯕꯨꯗꯤ꯫ ꯅꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯗꯁꯨ ꯐꯖꯅ ꯍꯥꯏꯌꯨ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯅ꯫ ꯍꯣꯏ ꯍꯣꯏ, ꯅꯣꯡꯃꯇꯁꯨ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯍꯌꯦꯡꯗꯤ ꯆꯥꯛꯀꯗꯣ ꯑꯩꯈꯣꯏꯗ ꯆꯥꯔꯁꯤ꯫ ꯏꯆꯦ, ꯆꯥꯛꯀ ꯆꯥꯔꯛꯀꯅꯨꯀꯣ, ꯑꯩꯈꯣꯏꯗ ꯍꯥꯞꯄꯝꯂꯒꯦ, ꯉꯟꯇꯥꯅ ꯍꯦꯛ ꯂꯥꯛꯄꯤꯔꯣ ꯏꯆꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯣ ꯅꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯕꯨ ꯀꯗꯥꯏꯗ ꯈꯥꯝꯒꯦ? ꯅꯈꯣꯏꯒꯤ ꯌꯨꯝ ꯌꯧꯅꯕ ꯀꯔꯤ ꯍꯥꯏꯅ ꯊꯤꯒꯅꯤ? ꯒꯥꯔꯤꯕꯨꯗꯤ ꯏꯆꯦ ꯆꯦꯔꯥꯞꯀꯣꯠ ꯃꯃꯥꯡꯗ ꯈꯥꯝꯕꯅꯤ, ꯑꯗꯨꯗꯒꯤ ꯁꯤꯡꯗꯥ ꯌꯧꯅꯕ ꯑꯗꯨꯝ ꯇꯣꯡꯕꯤꯔꯛꯑꯣ꯫ ꯏꯆꯦꯅ ꯌꯧꯗꯣꯔꯦ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯐꯣꯟꯗꯣ ꯍꯦꯛ ꯇꯧꯕꯤꯔꯣ, ꯑꯩ ꯑꯗꯨꯝ ꯉꯥꯏꯖꯔꯝꯃꯒꯦ꯫ ꯍꯣꯏ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ꯫ ꯔꯤꯇꯥ ꯊꯝꯕꯥꯜꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯊꯝꯕꯥꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯁꯤꯡꯗꯥ ꯇꯥꯅ ꯂꯥꯛꯂꯤ꯫ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯥꯒꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯌꯦꯡꯗꯨꯅ ꯑꯐꯕ ꯃꯈꯨꯠ ꯆꯥꯕ ꯃꯧ ꯑꯃ ꯄꯥꯝꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯛꯂꯕ ꯔꯤꯇꯥꯒꯤ ꯃꯆꯥ ꯑꯗꯣ ꯃꯧ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯔꯤꯇꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯇꯥꯗ ꯐꯣꯟ ꯇꯧꯔꯤ꯫ ꯔꯤꯇꯥ ꯊꯝꯕꯥꯜ ꯂꯥꯛꯂꯤ ꯇꯥꯕꯗ ꯍꯔꯥꯎꯅ ꯊꯝꯕꯥꯜꯕꯨ ꯑꯣꯛꯂꯤ꯫ ꯔꯤꯇꯥ, ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯔꯤꯇꯥꯒꯤ ꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯍꯦꯛꯇ ꯆꯪꯁꯤ ꯂꯥꯛꯑꯣ ꯏꯆꯦ, ꯅꯥꯇꯩ ꯆꯥꯕ ꯏꯃꯨꯡꯒ ꯅꯠꯇꯦꯗ ꯇꯧꯔꯤꯁꯦ꯫ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯀꯩꯗꯧꯒꯦ? ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯏꯕꯨꯡꯉꯗꯤ ꯆꯠꯊꯣꯛꯈ꯭ꯔꯕ꯭ꯔꯣ? ꯆꯠꯊꯣꯛꯇꯦ, ꯑꯩꯅ ꯏꯆꯦ ꯂꯥꯛꯀꯅꯤꯅ ꯐꯥꯔꯒ ꯊꯝꯃꯤꯕꯅꯦ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯦ ꯏꯆꯦ, ꯍꯤꯗꯥꯛꯀꯁꯦ ꯀꯥ ꯍꯦꯟꯅ ꯊꯛꯇ꯭ꯔꯦ꯫ ꯑꯣ ꯐꯔꯕꯅꯤ ꯐꯔꯕꯅꯤ, ꯂꯩꯔꯕꯗꯤ ꯃꯁꯤꯗ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯔꯁꯦ꯫ ꯁꯦ, ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯍꯩꯃꯥ, ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯛꯏꯁꯤꯕꯣ? ꯅꯁꯥ ꯉꯥꯛꯇ ꯏꯀꯣꯝ ꯀꯣꯝꯅ ꯂꯥꯛꯄ ꯌꯥꯕꯁꯤꯕꯨ? ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯔꯛꯇꯣꯏꯕ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ, ꯅꯣꯏꯅ ꯑꯌꯥꯕ ꯑꯃꯠꯇ ꯄꯤꯕꯤꯔꯛꯑꯕꯗꯤ꯫ ꯐꯔꯦꯁꯦ, ꯅꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯗꯣ ꯀꯧꯊꯣꯛꯂꯛꯑꯣ, ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯁꯤ꯫ ꯔꯤꯇꯥꯒꯤ ꯅꯨꯄꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯨ ꯌꯥꯎꯔꯤ꯫ ꯊꯝꯕꯥꯜꯅ: ꯔꯤꯇꯥ, ꯑꯩꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯍꯥꯏꯕꯅꯤꯀꯣ꯫ ꯔꯤꯇꯥꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯅꯥꯎꯃꯛꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯆꯍꯤ ꯀꯌా ꯂꯣꯏꯅꯔꯛꯑꯕꯅꯤꯅ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯔꯤꯇꯥꯒꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ: ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯏꯇꯩꯃꯅ ꯍꯥꯏꯕꯤꯅꯤꯡꯕꯗꯣ꯫ ꯁꯨꯝꯗꯧꯕꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯌꯦ, ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯅꯕ ꯍꯧꯖꯤꯛ ꯀꯣꯆꯤꯡ ꯇꯧꯔꯤꯌꯦ ꯃꯄꯥꯟꯗ꯫ ꯍꯟꯗꯛ ꯊꯥꯁꯤꯗ ꯁꯣꯏꯗꯅ ꯊꯣꯛꯂꯛꯂꯅꯤ꯫ ꯏꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯈꯟꯖꯗꯨꯅ ꯑꯩꯅ ꯄꯥꯝꯖꯕ ꯏꯁꯥꯒꯤ ꯈꯨꯠꯆꯥꯕꯤ ꯏꯃꯧꯗꯣ ꯅꯤꯖꯒꯦ ꯂꯥꯛꯆꯕꯅꯤ꯫ ꯔꯤꯇꯥ ꯏꯉꯛ ꯉꯛꯅ ꯊꯝꯕꯥꯜꯗ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯏꯆꯦꯅ ꯇꯥꯛꯄꯤꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃ... ꯔꯤꯇꯥ, ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯏꯆꯥꯗꯣ ꯁꯛꯇ ꯆꯨꯗ ꯂꯝꯆꯠꯇ ꯁꯥꯖꯠꯇ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ꯫ ꯋꯥꯁꯦ ꯌꯥꯝꯅ ꯀꯣꯏꯅ ꯍꯥꯏꯅꯗꯕꯤꯗ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯖꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯏꯇꯩꯃ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯒ ꯇꯥꯟꯅꯔꯒ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯤꯟꯕꯤꯌꯨ꯫ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯑꯆꯧ ꯃꯆꯥ ꯍꯥꯏꯅ ꯊꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯆꯥꯕ ꯏꯃꯧ ꯊꯤꯕ ꯍꯥꯏꯕꯁꯦ ꯋꯥꯅ ꯊꯣꯛꯂꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎ ꯔꯤꯇꯥꯗꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯑꯋꯥꯕ ꯃꯥꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯥꯛꯄꯅꯤꯅ ꯍꯌꯦꯡꯋꯥꯏ ꯉꯥꯏꯁꯦꯟ ꯑꯣꯏꯅꯔꯛꯄꯗ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯗꯨꯅ ꯇꯨꯡ ꯀꯣꯏꯕ ꯐꯥꯎꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯣꯏꯒꯅꯤ ꯈꯟꯖꯗꯨꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯦ ꯍꯦꯛꯇ ꯍꯧꯗꯣꯛꯂꯕꯅꯤ꯫ ꯀꯩꯗꯧꯅꯤ, ꯑꯆꯧꯕ ꯁꯦꯜ ꯄꯥꯏꯕ ꯃꯈꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯔꯨꯗꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯇꯥꯕꯅꯤ꯫ ꯑꯩꯗꯤ ꯂꯥꯏꯔꯖꯔꯕꯁꯨ
ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯀꯣꯟꯅ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯃꯥꯅ ꯃꯥꯟꯅꯕ ꯃꯁꯦꯜ ꯆꯥꯛꯇꯥꯃꯤꯟꯅꯁꯦ ꯍꯥꯏꯔꯤꯕ ꯃꯥꯅꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯆꯦꯅ ꯇꯥꯛꯄꯤꯔꯤꯕꯗꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯍꯟꯊꯕ ꯊꯥꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯆꯦꯛꯄꯜ ꯃꯔꯤꯅ ꯀꯣꯏꯕ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯅꯗꯕ ꯄꯨꯟꯁꯤ ꯏꯆꯥꯒ ꯋꯥ ꯅꯣꯛꯇꯅ ꯂꯩꯕ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩꯗ ꯏꯆꯦ ꯑꯩꯁꯨ ꯏꯆꯦꯒꯤ ꯏꯆꯥꯕꯨ ꯏꯌꯥ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯆꯥ ꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯤ ꯃꯥ ꯊꯣꯛꯂꯛꯂꯒ ꯑꯔꯦꯞꯄ ꯋꯥꯗꯣ ꯃꯈꯥ ꯇꯥꯅ ꯈꯪꯅꯕꯅ ꯌꯥꯏꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯌꯥꯕꯗꯨ ꯈꯛ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯍꯌꯦꯡꯅꯦ ꯏꯕꯦꯝꯃꯗꯨ ꯊꯣꯛꯂꯛꯄꯒ ꯄꯥꯎ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯣ ꯑꯍꯜ ꯂꯃꯟ ꯊꯥꯖꯔꯛꯀꯦ ꯃꯥꯡꯒꯣꯜ ꯀꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯅꯕ ꯔꯤꯇꯥꯒꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯍꯣꯏ ꯇꯩꯃ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯗꯣ ꯃꯊꯟꯇꯅꯤ ꯆꯥꯎꯅ ꯃꯈꯣꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯌꯥꯝꯅ ꯂꯦꯝꯅ ꯍꯣꯡꯕꯗꯣ ꯑꯩꯁꯨ ꯄꯥꯝꯖꯩ ꯏꯆꯥꯅꯨꯄꯤꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯋꯥ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯁꯤ ꯇꯩꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄꯁꯦ ꯑꯉꯥꯡ ꯃꯁꯦꯜꯁꯨ ꯁꯛ ꯈꯪꯅꯖꯔꯁꯅꯨ ꯁꯣꯝꯗꯅ ꯍꯩ ꯃꯃꯥ ꯏꯆꯥ ꯇꯣꯝꯕꯤꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯜꯂꯛꯇ꯭ꯔꯤ ꯍꯟꯕꯨꯗꯤ ꯍꯜꯂꯛꯑꯅꯤ ꯔꯥꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯋꯥ ꯑꯃꯇ ꯈꯟꯅꯁꯤ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯋꯥꯅꯣ ꯔꯥꯖ ꯍꯣꯏꯒꯤ ꯃꯃꯥꯅ ꯔꯥꯖꯀ ꯏꯆꯥ ꯇꯣꯝꯕꯤꯒꯅꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯧꯗꯣꯔꯛꯏ ꯑꯩꯅꯁꯨ ꯃꯥꯁꯦ ꯏꯌꯥ ꯑꯣꯏꯕ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯃꯔꯝꯅ ꯃꯣꯛꯂꯤꯕ ꯃꯁꯥꯁꯨ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯖꯔꯕ ꯅꯆꯥꯅꯨꯄꯤꯗꯗꯤ ꯍꯪꯂꯕ꯭ꯔꯣ ꯅꯪꯕꯣ ꯍꯪꯕ ꯍꯪꯗꯕꯕꯨ ꯀꯩꯅꯣ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯟꯅ ꯇꯤꯟꯅꯗꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤꯕꯨ ꯃꯣꯏꯒꯤ ꯐꯠꯇꯅꯕ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯁꯥꯅ ꯄꯥꯝꯖꯕ ꯈꯪꯅꯖꯕ ꯂꯩꯔꯝꯃꯕꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯈꯪꯅꯕ ꯂꯩꯔꯕꯁꯨ ꯃꯥꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯩꯈꯣꯏꯒ ꯉꯥꯏꯁꯦꯜ ꯑꯣꯏꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯍꯪꯂꯨꯗꯅ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯪꯗꯕꯅ ꯍꯦꯟꯅ ꯐꯩ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯃꯥꯒ ꯈꯪꯅꯔꯤꯕ ꯃꯤ ꯑꯗꯨ ꯅꯪꯅ ꯍꯥꯟꯅ ꯈꯪꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯣꯏ ꯑꯩꯗꯤ ꯃꯃꯥꯅꯤ ꯍꯌꯦꯡꯋꯥꯏ ꯏꯆꯥꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯊꯤꯖꯔꯨꯔꯦ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯤꯅꯤꯗ ꯑꯩꯈꯣꯏꯒ ꯁꯪꯒ ꯑꯣꯏꯕꯗ ꯃꯥꯏꯈꯨꯒꯅꯤ ꯑꯗꯨꯒꯨꯝꯕ ꯑꯃꯒ ꯈꯪꯅꯗꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯄꯨꯗꯤ ꯄꯥꯎ ꯐꯥꯎꯅꯍꯟꯗ꯭ꯔꯤ ꯔꯥꯅꯤꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯝꯕꯁꯨ ꯍꯩ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯏꯆꯥꯅꯕꯨ ꯄꯥꯝꯖꯔꯕꯗꯤ ꯅꯨꯄꯥꯗꯨꯁꯨ ꯋꯥꯈꯜ ꯇꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯃꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯏꯁ ꯀꯗꯥꯏꯗꯩ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗꯨꯕꯨ ꯑꯩꯈꯣꯏꯒ ꯁꯪꯒ ꯇꯧꯕ ꯍꯧꯅꯕ꯭ꯔꯣꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯃꯥ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯗꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯏꯆꯥꯒꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯅꯨꯄꯥꯗꯨꯇꯪ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩ ꯑꯩꯈꯣꯏꯅ ꯃꯍꯥ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯡꯒꯤꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯅꯈꯣꯏꯒꯤ ꯀꯣꯛ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯗꯣ ꯇꯧꯒꯅꯨꯀꯣ ꯏꯅꯥ ꯈꯨꯟꯕꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯈꯟꯕꯗꯣ ꯍꯧꯅꯗꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯀꯨꯠꯄꯗ ꯂꯩꯇꯧꯕ ꯑꯇꯣꯡꯕꯗ ꯂꯩꯊꯣꯟꯕꯒꯤ ꯐꯤꯕꯝ ꯇꯧꯅꯤ ꯃꯗꯨ ꯑꯩ ꯍꯩꯅꯗꯦꯀꯣ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯕꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯅꯤꯡꯈꯥꯏꯔꯛꯀꯅꯤꯅꯦ ꯃꯃꯥ ꯌꯥꯝꯅ ꯉꯝꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯄꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤꯅꯤ ꯃꯆꯤꯟꯗꯨꯁꯨꯅꯦ ꯌꯥꯝ ꯀꯜꯂꯤ ꯏꯆꯥꯁꯦ ꯁꯦꯠꯇꯅ ꯆꯥꯕꯤꯅꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯅꯃꯤꯠꯅ ꯅꯈꯣꯡꯅ ꯎꯔꯕꯣ ꯎꯔꯝꯃꯣꯏꯅꯦ ꯅꯪꯅ ꯅꯣꯡꯃꯇ ꯆꯠꯇꯅ ꯊꯤꯖꯤꯜꯂꯝꯃꯣꯏ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯝꯗꯣꯏꯁꯦ ꯑꯩ ꯈꯪꯉꯤ ꯀꯅꯥꯗꯅꯣ ꯐꯣꯟ ꯇꯧꯔꯅꯤ ꯊꯧ ꯂꯩꯇꯕꯤ ꯃꯌꯥꯝ ꯑꯃꯗ ꯑꯗꯨꯒ ꯀ꯭ꯋꯥ ꯂꯩꯒꯦ ꯐꯤ ꯂꯩꯒꯦ ꯑꯁꯤꯒꯤ ꯃꯤꯁꯦ ꯑꯝꯇ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯗꯣꯏꯅꯤ ꯅꯪꯅ ꯁꯣꯝꯗ ꯕꯣꯁ ꯁꯥꯗꯅ ꯂꯩꯔꯝꯗꯣꯏꯕ ꯃꯤꯗꯨꯗꯤ ꯄꯥꯎ ꯇꯝꯕ ꯈꯨꯗꯤꯡꯒꯤ ꯀ꯭ꯋꯥ ꯂꯩꯔꯛꯑꯅꯤ ꯈꯪꯗꯅ ꯄꯥꯎꯗꯣ ꯁꯥꯡꯅ ꯇꯝꯃꯝꯗꯣꯏꯕ ꯈꯪꯉꯕꯣ ꯑꯗꯨꯒ ꯅꯪꯅ ꯁꯣꯝꯗ ꯄꯪꯊꯥꯗ ꯊꯥꯖꯗꯣꯏꯕ ꯅꯃꯤꯠꯅ ꯎꯕ ꯄꯥꯎ ꯅꯠꯇꯕꯗꯨꯅꯤꯅꯦ ꯈꯣꯝꯖꯤꯜꯂꯒ ꯇꯨꯔꯦꯟꯗ ꯊꯥꯗꯧꯀꯣ ꯍꯩꯃꯥ ꯑꯩꯅ ꯈꯪꯗꯅꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡꯗ ꯍꯥꯏꯖꯔꯤꯕꯁꯦ ꯍꯌꯦꯡꯋꯥꯏ ꯁꯣꯏꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯛꯀꯅꯤꯅꯦ ꯍꯩ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯆꯥꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯀꯣ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯈꯪꯉꯕ ꯃꯤꯅꯤ ꯃꯥꯅ ꯈꯟꯕ ꯃꯤ ꯁꯣꯏꯔꯣꯏꯀꯣ ꯃꯃꯥ ꯍꯣ ꯁꯤꯡꯕ ꯁꯥꯕꯅꯦ ꯄꯪꯈ꯭ꯔꯕꯖꯥꯠꯅꯤ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯣ ꯅꯆꯥꯅꯨꯄꯤꯗꯒ ꯍꯥꯏꯔꯨꯅꯨꯀꯣ ꯃꯊꯧ ꯍꯥꯞꯈꯤꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯒ ꯂꯩꯔꯕꯗꯤ ꯑꯩꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯁꯤ ꯃꯃꯥ ꯑꯩ ꯋꯥ ꯍꯥꯏꯒꯦꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠ ꯑꯁꯦ
ꯌꯥꯝꯅ ꯂꯥꯏꯕ ꯃꯥꯟꯕꯅꯤ ꯌꯥꯝꯅ ꯂꯨꯕꯅꯤꯀꯣ ꯑꯩ ꯑꯃꯒꯁꯨ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯂꯩꯕꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯂꯩꯔꯦ ꯔꯥꯖꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯑꯗꯨꯃꯉꯥꯏ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯔꯥꯖꯇ ꯊꯥꯖꯔꯁꯤꯅꯤ ꯅꯝꯗꯨꯅ ꯑꯗꯨꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯃꯁꯥꯅꯁꯨ ꯌꯥꯗꯕꯗ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯆꯥꯅꯁꯨ ꯄꯥꯝꯖꯕ ꯐꯅ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯑꯗꯨꯗ ꯊꯥꯖꯔꯒ ꯂꯥꯏꯔꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯦꯝꯕꯤꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯁꯤꯕꯗ ꯄꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯅꯪꯕꯨ ꯃꯗꯨ ꯄꯨꯕ ꯌꯥꯔꯣꯏꯅꯦ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯇꯔꯥꯅ ꯁꯧꯒꯠꯄ ꯉꯝꯗꯦ ꯍꯥꯏꯅꯕ ꯂꯩꯗꯨꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯃꯗꯨꯗꯤꯅꯦ ꯃꯈꯣꯏꯅ ꯇꯟꯕꯒꯤ ꯁꯧꯒꯠꯐꯝ ꯁꯣꯏꯕ ꯌꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯏꯀꯥꯏ ꯃꯗꯨꯅꯤ ꯅꯣꯏꯒꯤ ꯑꯁꯣꯏꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯑꯩ ꯍꯥꯟꯅ ꯏꯀꯥꯏꯔꯨꯅꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯀꯔꯤꯁꯨ ꯏꯀꯥꯏꯔꯣꯏ ꯍꯩꯃꯥ ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯅꯪ ꯍꯥꯟꯅ ꯑꯩꯅ ꯁꯤ ꯇꯧꯔꯕꯗꯤ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎ ꯂꯨꯍꯣꯡꯕ ꯃꯇꯝꯗꯁꯨ ꯌꯦꯡꯉꯨ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯂꯩ उलꯛꯇꯦꯅ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯁꯨꯝ ꯈꯜꯂꯕꯗꯤ ꯃꯤꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯅꯪꯅ ꯊꯟꯇ ꯇꯟꯖꯕꯗ ꯋꯥꯈꯜꯗꯣ ꯀꯩꯅꯣꯝꯃ ꯆꯠꯈ꯭ꯔꯅꯤ ꯅꯪꯅ ꯈꯟꯗꯣꯏꯁꯦ ꯑꯎꯟꯄꯣꯠꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯃꯤ ꯑꯐꯕꯗꯨꯅꯤ ꯃꯔꯨꯗꯤ ꯍꯥꯏꯅ ꯑꯁꯨꯝ ꯈꯟꯒꯗꯕꯅꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯅ ꯂꯩꯔꯕꯗꯤ ꯃꯤꯅ ꯅꯪꯉꯣꯟꯗ ꯉꯥꯡꯅꯕ ꯀꯔꯤꯁꯨ ꯉꯝꯃꯣꯏ ꯅꯪꯅꯁꯨ ꯏꯀꯥꯏꯔꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ ꯍꯣꯏꯅꯦ ꯆꯠꯅꯕꯤꯗꯣ ꯀꯔꯝꯕꯅ ꯑꯔꯥꯟꯕꯅꯣ ꯀꯔꯝꯕꯅ ꯑꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯣ ꯊꯤꯕ ꯇꯝꯃꯨꯅꯦ ꯆꯠꯅꯔꯝꯃꯦ ꯍꯥꯏꯗꯅ ꯆꯠꯅꯕꯗꯤ ꯂꯥꯟꯒꯅꯤꯀꯣ ꯅꯪꯅ ꯃꯤꯒꯤꯗ ꯉꯥꯡꯅꯔꯨꯕꯒꯤꯅꯤ ꯅꯪꯅ ꯏꯀꯥꯏꯔꯤꯕꯗꯣ ꯅꯪ ꯍꯥꯟꯅ ꯐꯈꯣ ꯃꯤ ꯐꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯂꯩꯋꯥꯅꯤ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯋꯥꯈꯜ ꯇꯥꯔꯣꯀꯣ ꯉꯁꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯇꯥꯗꯕꯗꯣ ꯇꯥꯍꯟꯕꯅꯤ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯥꯏ ꯃꯃꯥꯗꯨꯅ ꯀꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯑꯩ ꯁꯤꯔꯝꯃꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯒꯅꯤ ngasi nang nangangi bawa hay ado nachin karisu leitaba adudagi thoklakidra nang aida thoklabadi nang adu karisu khandabra wakhal pikpi nupi sidi lan thum haibase karisu nate ko nongma jwar haba ma lakpada loina loiroidra madu wakhal taw rani mana hairiba makai yethelakpaduda sauni lei moi pabung karino wa amta men man ta nang na ba yadisibo yari chalo nangi na thoktorro wana halakpasida puyam phale khanawase loina kangi nang ngangnabada masi haiduna tomba juice glass adu amuk lawduna thai tanja aduda machanu pi thoibi su changlaklami thoibina kayam kuirage babung halamena kuidri icha to bi waramani kai kaino charaga potharu roko rani namu mama hi mei purake wari sanagadaba yamna leiko mama nang matang sadana melei langano icha to bi se wana thabakha leini ne hoi aisu khangi kaidawrage moi pabu thoibina halakpada masa adu fresh oithokna ba haiduna bathroom da changduna iru luthokle mama su macha gi chana ba haiduna kari no khara puduna ka khalakle thoibi du tholaktuna mingsel mamanga duda masamadu tethokli rani ngasidi icha tombi mama nangonda wa ma hayi ngasi phawbada mama pabungna nangi phanabata khanduna laklibani icha bu kadaida kari da soiki gini haina senaduna adumak leiribani mama na hining bado karino koitoktana sat hairo handak marak thoibi mama ga onsinaduna wari kaya sadi magi chatpham thokpa khara chatlaga leifam thokpa khara adum panglei da lei mama bu arori bani rani na mu hairei nang haujikti yum kai panbagi matang ado chap chare aduna ichabu matik chaba nangna leibada su nungai gadaba mafam amadane thajana ba haiduna imana waloi nakre ma kaino aigi wasu amata taramdana mama nane ichana yarakani ichadi wakhal tabini khanduna hairamdabani hairamdrabasu mama hoina silibase nangi tungi punsina yaifana leinabani nupa dusu wahai adu haiba loidringai thoibi ma aigi luhongbagi wari oirabadi makhatana wari amta sanaroise nang lam hengano aina
ꯍꯥꯏꯕ ꯋꯥꯗ ꯅꯈꯣꯏꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯩꯅ ꯈꯥꯡꯂꯤꯕꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯅꯤ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯔꯤ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯌꯦꯡꯉꯨ ꯔꯥꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯨꯍꯣꯡꯕ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯃꯥ ꯈꯣꯏꯅ ꯑꯩꯗ ꯁꯥꯟꯅꯕ ꯋꯥꯔꯤꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤꯒ ꯉꯥꯏꯈꯣꯀꯣ ꯃꯥ ꯊꯕꯛꯀꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯐꯝ ꯑꯃ ꯈꯪꯉꯒ ꯇꯧꯁꯤ ꯂꯩꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯊꯨꯕꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯁꯨꯝ ꯈꯟꯅꯕꯒꯤ ꯋꯥꯅꯤ ꯅꯪꯒꯤ ꯈꯪꯅ ꯆꯥꯅꯕ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ ꯏꯁ ꯂꯣꯏꯔꯦꯍꯦ ꯈꯪꯅꯕꯕꯨ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯃꯥ ꯍꯣꯏꯅ ꯑꯃꯨꯛ ꯐꯤल्म ꯗ꯭ꯔꯃꯥꯒꯤ ꯇꯥꯏꯞꯇꯒ ꯍꯥꯏꯅꯩꯅꯤ ꯀꯥꯏꯅꯒ ꯂꯩꯔꯝꯒꯅꯨꯀꯣ ꯑꯩꯒꯤ ꯊꯥꯏꯅꯗꯒꯤ ꯅꯨꯡꯁꯤꯅꯕꯤ ꯑꯃ ꯂꯩꯖꯩꯌꯦꯕ ꯃꯃꯥ ꯍꯣꯏꯅꯁꯨ ꯑꯗꯨꯝ ꯄꯥꯝꯒꯅꯤ ꯁꯛꯁꯨ ꯌꯥꯝ ꯐꯖꯩꯌꯦꯕ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯃꯁꯨ ꯅꯣꯛꯇꯨꯅ ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯀꯜꯂꯤꯅꯣ ꯌꯦꯡꯉꯨꯅꯦꯁꯦ ꯐꯔꯦ ꯏꯆꯥꯅꯕꯨ ꯈꯣꯏꯗꯥꯖꯕ ꯂꯩ ꯍꯥꯏꯔꯕꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯌꯦꯠꯂꯨꯏꯌꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯈꯪꯕ ꯃꯤꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯌꯥꯖꯔꯦ ꯅꯈꯣꯏꯅ ꯍꯥꯟꯅ ꯈꯪꯅꯒꯦꯔꯥ ꯈꯪꯅꯔꯣꯏꯔꯥ ꯑꯩꯒꯤꯗꯤ ꯂꯩꯖꯩ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯑꯩꯒꯤꯗꯤ ꯊꯥꯏꯅꯗꯧꯅꯅꯦ ꯑꯍꯟ ꯃꯁꯦꯟ ꯍꯥꯏꯅꯩꯅꯤ ꯀꯥꯏꯅꯒ ꯇꯧꯕꯗꯣ ꯌꯥꯝ ꯄꯛꯇꯦꯀꯣ ꯃꯤꯒꯤ ꯑꯄꯥꯝꯕꯁꯨ ꯀꯩꯝꯇ ꯈꯪꯕꯤꯗꯅ ꯅꯪꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯀꯩꯅꯣ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯕꯣ ꯅꯪꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒꯅꯦ ꯋꯥ ꯂꯣꯏꯁꯟꯅꯅꯤꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤꯅꯦ ꯑꯦ ꯀꯩꯅꯣ ꯃꯥ ꯑꯩꯒꯤ ꯋꯥꯁꯨ ꯑꯃꯠꯇ ꯇꯥꯗꯅ ꯅꯣꯏꯅ ꯈꯪꯅꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯋꯥꯗꯣ ꯁꯨꯛꯉꯝ ꯉꯝꯃꯣꯏꯀꯣ ꯅꯣꯏ ꯆꯣꯞꯆꯖꯅꯤ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯃꯁꯤ ꯍꯥꯏꯅ ꯔꯥꯖ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯂꯩꯃꯅ ꯇꯞꯅ ꯏꯁ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯕꯣ ꯅꯨꯄꯤ ꯃꯌꯨꯝꯗꯅ ꯏꯆꯥ ꯅꯨꯄꯥ ꯊꯣꯛꯂꯛꯄꯒ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯅꯕ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯛꯇꯤ ꯂꯩꯔꯕ ꯃꯄꯨ ꯃꯍꯥꯛꯅ ꯐꯥꯎꯕ ꯊꯥꯗꯠꯄ ꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤ ꯃꯔꯤꯕꯨ ꯀꯔꯝꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯥꯗꯠꯄ ꯊꯨꯒꯥꯏꯕ ꯉꯝꯒꯅꯤ ꯉꯥꯏꯍꯥꯛꯀꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯟ ꯊꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯔꯤꯕꯨ ꯊꯨꯒꯥꯏꯒꯦ ꯈꯟꯕ ꯑꯄꯪꯕ ꯅꯠꯇꯕ꯭ꯔꯥ ꯄꯩꯁꯥ ꯐꯅ ꯄꯥꯏꯔꯛꯂꯕ ꯃꯤꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯏ ꯍꯥꯏꯅꯕ ꯆꯨꯝꯂꯕ꯭ꯔꯥ